ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯆꯪꯈꯣꯜꯅ ꯐꯖꯩ꯫ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯊꯝꯖꯔꯛꯑꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ꯫ ꯑꯗꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯃꯤꯠ ꯈꯔ ꯉꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯃꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯕ ꯃꯤꯁꯛ ꯑꯣꯏꯕ꯫ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯁꯤꯗ ꯃꯣꯏꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯦꯕꯀꯣ꯫ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯇꯝꯁꯤꯗ ꯏꯆꯦꯁꯤꯗꯤ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯔꯛꯑꯦ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯐꯦꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯀꯣ ꯔꯦꯟꯇ ꯂꯧꯔꯒ ꯃꯥꯁꯦ ꯁꯦꯀꯦꯟꯗꯔꯤ ꯇꯝꯅꯕ ꯂꯩꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯕꯣꯔꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯅꯕ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯦ꯫ ꯃꯇꯝꯗꯗꯤ ꯕꯣꯔꯗꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯅꯔꯝꯗꯕꯅꯤꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯑꯒꯀꯣ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ꯫ ꯍꯧꯖꯤꯛꯀꯤꯅ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯦꯗꯅ, ꯃꯇꯝꯗꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯌꯦ ꯃꯣꯏꯁꯦ꯫ ꯑꯗ ꯏꯆꯦꯅ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯄꯥꯎꯒ ꯐꯥꯎꯕꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯣꯏꯕꯥꯅꯤ꯫ ꯃꯇꯝꯗ ꯀꯤꯄꯦꯗꯅꯤ ꯍꯥꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ꯫ ꯑꯗ ꯀꯤꯄꯦꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅꯦ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯥꯏꯔꯛꯄ꯫ ꯏꯆꯦꯁꯤꯅ ꯐꯣꯟ ꯇꯧꯕꯗ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯍꯥꯏ, ꯑꯩꯗꯣ ꯅꯣꯏ ꯁꯥꯏ ꯍꯣꯏꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯕꯅꯦ, ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗꯦ, ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯕꯅꯦ, ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯆꯦꯁꯤꯒ ꯈꯪꯅꯈꯤ ꯍꯥꯏ꯫ ꯏꯆꯦꯅꯁꯨ ꯀꯩꯁꯨ ꯍꯦꯟꯅ ꯂꯥꯡꯐꯥꯡ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯕ ꯐꯪꯗꯕꯩ ꯑꯣꯏꯔꯝꯅꯤꯅ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ꯫ ꯏꯆꯦꯁꯦ ꯃꯇꯝꯁꯤꯗ ꯌꯨꯝꯗ ꯂꯩ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗ ꯌꯨꯝꯗ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯏꯆꯦ ꯍꯣꯏꯒꯤ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯗꯤ ꯍꯥꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯖꯥ ꯑꯣꯏꯔꯦ꯫ ꯑꯗ ꯃꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯅꯥꯎꯄꯤꯁꯤꯅ ꯎꯔꯕ꯫ ꯑꯗ ꯏꯆꯦꯒꯤ ꯃꯅꯥꯎꯄꯤꯁꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯎꯅꯩꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯗꯣꯛꯎꯒꯦ ꯀꯥꯟꯅ ꯍꯥꯏꯔꯒ ꯑꯉꯥꯡꯅꯤꯅꯒ ꯀꯟꯅꯒ ꯆꯦꯜꯂꯛꯑꯒ ꯄꯥꯎꯒ ꯇꯝꯃꯤ ꯍꯥꯏꯌꯦꯕ ꯏꯆꯦꯗ꯫ ꯆꯦꯆꯦ ꯅꯪ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯁꯤ ꯈꯨꯟꯗꯩ ꯅꯨꯄꯤ ꯎꯅꯍꯧꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕꯁꯤꯗ ꯏꯆꯦꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯖꯕꯗꯣ ꯃꯥꯁꯦ ꯁꯥꯎꯔꯦ꯫ ꯑꯗꯨꯒ ꯁꯥꯎꯔꯒ ꯏꯆꯦꯁꯤꯅ ꯐꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯥꯁꯦ ꯇꯣꯛꯅꯔꯒꯦꯅ ꯄꯥꯎ ꯀꯩꯝ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯇꯝ ꯈꯔ꯫ ꯑꯗꯩ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯄꯗꯣꯀꯣ, ꯑꯩ ꯅꯪ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ꯫ ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦ, ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝ ꯉꯥꯡꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯁꯦ, ꯈꯪꯕ꯭ꯔꯥ? ꯑꯗ ꯏꯆꯦꯅꯗꯤ ꯃꯇꯝꯗ ꯄꯪꯕꯒꯤ ꯊꯥꯖꯕ, ꯏꯃꯥꯟꯅꯕꯒꯤ ꯂꯥꯛꯄꯅꯤ, ꯅꯪ ꯀꯣꯏꯅꯩ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ, ꯑꯗꯨꯒ ꯅꯪꯗꯤ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯍꯥꯏꯅꯕꯗꯣ ꯅꯪꯅ ꯑꯥꯗ ꯏꯝꯐꯥꯜꯗ ꯂꯩꯔ ꯂꯥꯏꯔꯤꯛ ꯇꯝꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯂꯩꯍꯧꯔꯒ ꯅꯪ ꯃꯥꯏ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯀꯥꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯦꯀꯣ꯫ ꯑꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯥꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯔꯛꯄ ꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯈꯤꯕꯗꯣ ꯃꯥꯒ ꯀꯣꯏꯅꯔꯕꯖꯥꯠꯅꯤꯗꯀꯣ꯫ ꯀꯣꯏꯅꯗꯅ ꯅꯨꯡꯁꯤꯅꯗꯅꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕꯀꯣ꯫ ꯏꯆꯦꯁꯤꯗꯤ ꯈꯪꯗꯕ꯫ ꯑꯗꯩ ꯃꯣꯏꯕꯥꯅꯤꯁꯦ ꯀꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦꯅ ꯈꯔ ꯍꯥꯏꯗꯤ ꯃꯤꯅ ꯅꯤꯡꯐꯨꯡꯒ ꯉꯥꯡꯅꯕꯀꯣ꯫ ꯑꯗꯒꯤ ꯏꯆꯦꯁꯤꯗ ꯄꯥꯎꯒ ꯇꯧꯔꯛꯄꯗꯣ ꯃꯣꯏ ꯅꯥꯏꯠ ꯄꯦꯛꯀꯗꯣ ꯍꯥꯞꯄꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯝꯅꯤ ꯈꯣꯠꯂꯝꯅꯤ꯫ ꯏꯆꯦꯁꯤꯅ ꯇꯥꯔꯕ, ꯏꯆꯦꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ꯫ ꯑꯩꯅ ꯑꯃꯨꯛ ꯊꯥꯖꯔꯒ ꯃꯥꯁꯤꯕꯨ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅꯒ ꯈꯜꯂꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯀꯥꯟꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯠꯅꯗꯅ ꯁꯥꯎꯅꯗꯅ ꯇꯧ ꯐꯣꯟꯒꯁꯦ ꯊꯨꯒꯥꯏ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯩ ꯐꯣꯟꯁꯦ ꯊꯨꯒꯥꯏꯕꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯀꯤꯄꯦꯗ ꯑꯃ ꯂꯩ ꯍꯥꯏ, ꯑꯗꯨꯗꯣ ꯑꯃꯨꯛ ꯄꯤꯔꯛꯑꯒ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯕ꯫ ꯑꯗꯩ ꯅꯣꯡꯃꯗꯤ ꯁꯨꯃꯥꯏꯅ ꯀꯤꯄꯦꯗꯁꯦ ꯄꯥꯏꯔꯒꯅꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯁꯤꯝꯁꯦ ꯂꯧꯊꯣꯛꯎꯔꯦꯗꯅ, ꯂꯧꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯦꯁꯦꯁꯀꯁꯦ ꯃꯌꯥꯝ ꯐꯥꯏ ꯍꯥꯏꯕ ꯏꯆꯦꯅ꯫ ꯃꯃꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯕꯖꯥꯠꯅꯤꯗ꯫ ꯑꯗꯒꯤ ꯏꯆꯦꯁꯤꯅ ꯅꯣꯡꯃ ꯏꯆꯦꯁꯤꯅ ꯂꯩꯕ ꯔꯦꯟꯠꯁꯦ ꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯕ, ꯎꯅꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯂꯥꯛꯄ꯫ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯐꯣꯟ ꯇꯧꯔꯛꯄ꯫ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯑꯗꯩ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯏꯆꯦꯁꯤꯅ ꯄꯥꯏꯈꯠꯂꯦꯕꯀꯣ꯫ ꯏꯆꯦꯁꯤꯅ ꯄꯥꯎꯁꯦ ꯈꯪꯕꯗꯒꯤ ꯏꯆꯦꯁꯤꯅ ꯍꯥꯏꯔꯦ, ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯌꯦ, ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣꯅ꯫ ꯏꯆꯦꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯝꯕꯟꯕꯗꯣ ꯄꯣꯛꯆꯕꯩ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥꯁꯦ ꯑꯩꯒ ꯀꯣꯏꯅꯔꯦ, ꯅꯨꯡꯁꯤꯅꯩ, ꯀꯩꯒꯤꯅꯣ ꯅꯪ ꯌꯦꯠꯂꯤꯁꯦ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯃꯥꯁꯨ ꯈꯔ ꯇꯥꯈꯠꯅ ꯍꯥꯏꯒꯦ ꯍꯥꯏ꯫ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯁꯣꯝꯗ ꯀꯩꯝ ꯇꯧꯗꯦꯗ, ꯑꯩ ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ
ꯅꯨꯄꯥꯁꯦ ꯈꯪꯆꯠ ꯆꯠꯅꯤꯡꯉꯛꯄ ꯑꯃ ꯐꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯁꯥꯗ ꯍꯥꯏꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯑꯃꯗꯣ ꯑꯃꯨꯛ ꯊꯦꯝꯅꯕꯅꯤ ꯏꯆꯦꯁꯤꯗ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯊꯕꯛ ꯂꯩꯍꯧꯏ ꯈꯣꯠꯂꯧꯏ ꯀꯥꯏꯅ ꯍꯥꯏꯕ ꯏꯆꯦꯁꯦ ꯁꯥꯎꯅꯤꯡꯉꯕ ꯑꯗꯩ ꯁꯥꯎꯅꯤꯡꯕꯗꯒꯤ ꯏꯆꯦꯁꯤꯁꯨ ꯅꯝꯗꯅ ꯆꯠꯈ꯭ꯔꯦꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯁꯤꯗꯒꯤ ꯈꯠꯅꯕ ꯁꯥꯎꯅꯕ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯦ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯦ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯐꯥꯗꯗꯅ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯆꯦꯟꯕꯁꯤꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯆꯍꯤ ꯑꯃ ꯐꯥꯗꯣꯛꯅꯕꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯒ ꯆꯍꯤ ꯑꯃ ꯐꯥꯗꯣꯛꯅꯕꯅ ꯍꯥꯏ ꯑꯗ ꯆꯍꯤ ꯑꯃ ꯐꯥꯗꯣꯛꯅꯕꯁꯤꯗ ꯏꯆꯦꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯗꯅꯕꯅ ꯃꯃꯥꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯦ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯍꯟꯅꯤꯡꯕꯅꯤꯅꯀꯣ ꯃꯥꯁꯨ ꯍꯣꯏꯅ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯁꯤꯗ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯤꯇꯪ 12ꯁꯤꯇꯪ ꯊꯥꯔꯝꯒꯦꯅ ꯈꯟꯖꯕ ꯏꯆꯦꯁꯤꯅꯁꯨ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯟꯅ ꯄꯥꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯨ ꯌꯥꯝꯅ ꯂꯥꯡꯐꯥꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯅꯨꯄꯤꯁꯤꯒ ꯎꯅꯗꯅ ꯑꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯔ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯄꯤꯗꯅ ꯑꯆꯥꯄꯣꯠꯀ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯇꯁꯦꯡꯅ ꯃꯣꯏꯁꯦ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯔꯣꯟꯕ ꯍꯥꯏꯗꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯅꯛꯁꯟꯅꯅ ꯂꯩꯔꯕꯖꯥꯠꯅꯤꯗ ꯃꯣꯏꯗꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯁꯥꯅꯤꯅꯀꯣ ꯄꯨꯔꯥ ꯁꯥ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯩꯁꯤꯗ ꯏꯁꯩ ꯃꯐꯝꯗꯩꯒ ꯃꯣꯏꯁꯦ ꯂꯣꯟꯅ ꯅꯥꯀꯜ ꯑꯃꯗ ꯎꯅꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯐꯥꯒꯦꯒ ꯇꯧꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯏꯆꯦꯁꯤꯗꯤ ꯃꯥꯗꯤ ꯃꯇꯝꯗꯨꯗꯗꯤ ꯀꯣꯟꯅ ꯈꯪꯕ ꯃꯇꯝꯗꯗꯤ ꯃꯥ ꯁꯤꯁꯦ ꯈꯪꯗꯕꯀꯣ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯏꯆꯦꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦꯀꯣ ꯅꯨꯄꯥꯁꯤꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩ ꯆꯦꯜꯂꯁꯤ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯊꯧꯗꯣꯛꯄꯖꯥꯠꯅꯤꯗ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯅ ꯌꯥꯝ ꯉꯛꯇ꯭ꯔꯥ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯁꯥꯅꯤ ꯃꯍꯤꯛꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯆꯦꯜꯂꯁꯤ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯁꯨ ꯀꯤꯖꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯒ ꯃꯃꯤꯠ ꯄꯉꯥꯎꯗ ꯉꯥꯎꯕꯩ ꯋꯥꯅꯤ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯨꯔꯗꯤ ꯀꯩ ꯊꯣꯛꯄ ꯍꯥꯏꯗꯣ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯃꯥꯗꯣ ꯍꯣꯏ ꯍꯥꯏꯔꯒ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕ ꯃꯥꯗꯤ ꯆꯦꯟꯕꯁꯦ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦ ꯕꯥꯇꯣꯟ ꯄꯤꯕꯒꯤ ꯃꯇꯝ ꯌꯧꯁꯟꯅꯔꯛꯑꯦꯀꯣ ꯕꯥꯇꯣꯟ ꯊꯤꯟꯕ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯏꯆꯦꯗ ꯍꯥꯏꯔꯝꯃꯒ ꯑꯗꯩ ꯕꯥꯇꯣꯟꯒ ꯀꯩꯅꯣ ꯇꯧꯔꯒ ꯆꯦꯜꯂꯁꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯁꯨꯡꯆꯠ ꯆꯠꯇꯕꯗꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯁꯜꯂꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯟꯕ ꯉꯝꯃꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯇꯧꯅꯕꯗꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯗꯤ ꯂꯣꯛꯀꯞꯇ ꯂꯩꯔꯦ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯂꯣꯛꯀꯞꯇ ꯂꯩꯔꯦꯀꯣ ꯑꯗ ꯁꯤꯒꯤ ꯃꯇꯝꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯔꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯐꯪꯉꯣꯏꯗꯕ ꯏꯀꯥꯏꯕꯁꯦ ꯃꯥ ꯐꯪꯉꯦꯕꯀꯣ ꯁꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯅꯨꯄꯥꯁꯦ ꯑꯝꯇ ꯎꯅꯒꯦ ꯃꯥ ꯅꯨꯄꯥꯁꯦ ꯍꯥꯠꯀꯦ ꯐꯥꯎꯕ ꯈꯟꯒꯦ ꯍꯥꯏꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯅꯀꯣ ꯑꯗꯣ ꯀꯩꯅꯣ ꯁꯤꯒꯤ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯔꯛꯁꯦꯀꯣ ꯁꯤꯗ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯏꯆꯦꯗ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯃꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯀꯥꯏꯅꯀꯣ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯝꯃꯦ ꯏꯆꯦꯁꯤꯅꯁꯨ ꯍꯥꯏꯒꯦ ꯑꯩꯗꯤ ꯂꯨꯍꯣꯡꯗꯧꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯄꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯀꯃꯥꯏꯅꯁꯨ ꯀꯠꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯒꯩ ꯑꯃ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯂꯨꯍꯣꯡꯒꯗꯕꯤ ꯉꯥꯏ ꯂꯩꯔꯕ ꯃꯤ ꯍꯥꯟꯅꯁꯨ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯈꯪꯅꯖꯔꯤꯕꯗꯨꯗ ꯃꯥꯅ ꯌꯦꯠꯁꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯏꯆꯦꯁꯤꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯅꯝꯗꯅꯁꯨ ꯆꯦꯟꯁꯜꯂꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯄꯩꯁꯥ ꯈꯔꯅ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈ꯭ರೆ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯩ ꯁꯤꯗꯒꯤ ꯂꯨꯍꯣꯡꯉꯦ ꯏꯆꯦꯒ ꯑꯗꯒꯤ ꯅꯨꯄꯥꯁꯤꯒ ꯂꯨꯍꯣꯡꯉꯦ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯗꯒꯤ ꯏꯆꯦꯁꯦ ꯃꯤꯔꯣꯟꯕ ꯃꯇꯝꯁꯤꯗꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯦꯕꯀꯣ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯀꯣꯏꯔꯤꯕ ꯑꯣꯏꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯃꯥꯅ ꯀꯣꯏꯕ ꯖꯥꯠꯅꯤꯗ ꯑꯗ ꯀꯣꯏꯕꯁꯤꯗ ꯏꯆꯦꯁꯤꯅꯒ ꯐꯣꯟ ꯇꯧꯕꯁꯤda ꯃꯥ ꯑꯣꯏꯅ ꯄꯥꯏꯔꯛꯇꯕ ꯃꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯅ ꯄꯥꯏꯔꯒ ꯑꯣ ꯃꯥꯗꯣ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯃꯥꯡꯗ ꯂꯩꯁꯥꯔꯤꯉꯩꯗ ꯊꯦꯡꯅꯈꯤ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯆꯤꯡꯅꯕꯒꯤꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯀꯨꯞꯅꯗꯤ ꯑꯗꯨꯝ ꯁꯦꯟꯅꯖꯩ ꯍꯥꯏꯕꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯍꯟꯖꯟꯅ ꯂꯥꯛꯄ ꯑꯗ ꯃꯥꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯣꯟꯁꯦ ꯍꯟꯖꯟꯅ ꯂꯥꯛꯄꯁꯤꯗ ꯐꯣꯟꯁꯦ ꯀꯅꯥꯏ ꯐꯣꯟꯅꯣ ꯄꯥꯏꯈꯠꯂꯨꯗꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤꯅꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯅꯝꯕꯔꯅꯤ ꯏꯃꯥꯟꯅꯕꯗꯣ ꯃꯣꯏꯕꯥꯅꯤ ꯁꯥꯎꯅꯔꯒ ꯐꯣꯟꯗꯣ ꯄꯥꯏꯔꯛꯑꯝꯃꯔꯣꯏ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯅꯤ ꯄꯥꯏꯈꯠꯂꯨꯅꯨꯗꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯏꯆꯦꯁꯤꯅ ꯄꯥꯏꯈꯠꯄꯤꯌꯨ ꯀꯩꯅꯣ ꯄꯥꯏꯕꯤꯌꯨ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗꯀꯣ ꯐꯣꯟꯁꯦ ꯏꯆꯦꯁꯤꯅ ꯑꯣꯏꯅ ꯄꯥꯏꯔꯕꯀꯣ ꯍꯜꯂꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯤꯁꯦ ꯗꯥ ꯀꯩꯅꯣꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯆꯦꯅ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯗꯥ ꯅꯪꯅ ꯍꯥꯏ ꯃꯤꯗꯨ ꯅꯠꯇꯦ ꯁꯤꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯨ ꯃꯥ ꯆꯤꯡꯅꯩ ꯏꯆꯦꯁꯤꯅ ꯆꯤꯡꯅꯕꯗꯒꯤ ꯃꯥꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯥꯅ ꯆꯤꯟꯐꯥ ꯄꯨꯍꯧꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯊꯝꯕꯁꯤꯗꯀꯣ ꯆꯤꯟꯐꯥ ꯄꯨꯁꯜꯂꯒ ꯊꯝꯕꯁꯤꯗ
ꯅꯨꯄꯥꯁꯤꯅ ꯑꯩ ꯀꯦꯁꯦꯠ ꯑꯝꯇ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯃꯥꯏ ꯐꯣꯟꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯕꯀꯣ ꯆꯤꯡꯅꯗꯅ ꯏꯆꯦꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯐꯣꯟ ꯇꯧꯕꯗ ꯐꯣꯟꯁꯤ ꯕꯤꯖꯤ ꯂꯩꯔꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯒꯤ ꯐꯣꯟꯗ ꯇꯧꯕꯗꯁꯨ ꯐꯣꯟꯁꯤꯁꯨ ꯕꯤꯖꯤ ꯂꯩꯔꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯦꯗꯅ ꯑꯅꯤꯁꯦ ꯑꯗꯒꯤ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯄꯥꯏꯔꯦ ꯏꯆꯦ ꯅꯪ ꯀꯥꯏꯗ ꯂꯩꯅꯣ ꯈꯣꯠꯅꯔꯒ ꯑꯩ ꯒꯥꯔꯤꯒꯤꯁꯤꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯤ ꯂꯥꯛꯑꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯂꯥꯛꯑꯕ ꯃꯥꯗꯤ ꯁꯤꯝꯁꯦ ꯁꯠꯇꯣꯛꯑꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯥꯅꯤ ꯍꯥꯏꯗꯤ ꯁꯤꯝꯗꯣ ꯁꯠꯇꯣꯛꯑꯗꯤ ꯀꯣꯟ ꯍꯤꯁꯇ꯭ꯔꯤꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯗꯅꯀꯣ ꯑꯗ ꯏꯆꯦꯁꯤꯅ ꯐꯣꯟꯗꯣ ꯌꯦꯡꯕ ꯀꯥꯟꯗ ꯂꯣꯏꯅ ꯀꯣꯟ ꯍꯤꯁꯇ꯭ꯔꯤꯗꯣ ꯃꯥꯡꯉꯀꯥꯟꯗ ꯀꯩꯅꯣ ꯁꯤ ꯅꯝꯕꯔꯁꯦ ꯀꯣꯟ ꯍꯤꯁꯇ꯭ꯔꯤ ꯂꯣꯏ ꯃꯥꯡꯉꯤꯗꯦ ꯑꯩ ꯐꯣꯟꯁꯦ ꯌꯥꯈꯤꯗ꯭ꯔꯦꯅ ꯈꯨꯝꯕ ꯏꯆꯦꯁꯤꯅꯗꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯪꯉꯤꯗꯅ ꯏꯆꯦꯁꯤꯅ ꯍꯥꯏ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯃꯃꯥꯡꯗꯒꯤ ꯅꯪꯅ ꯇꯧꯔꯛꯏꯕ ꯈꯗ꯭ꯔꯛ ꯃꯥꯗ꯭ꯔꯛ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯇꯧ ꯈꯠꯅꯗꯅ ꯉꯥꯡꯅꯗꯅ ꯇꯧꯋꯦ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯏꯆꯦꯁꯦ ꯇꯨꯝꯗ꯭ꯔꯦ ꯐꯝꯃꯒ ꯂꯩꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯅꯨꯡꯉꯥꯏ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯃꯥꯗꯤ ꯃꯊꯥ ꯀꯩꯝ ꯁꯥꯗꯕꯤꯗ ꯏꯆꯦꯁꯦꯀꯣ ꯋꯥꯈꯜ ꯇꯦꯟꯁꯟ ꯃꯥꯏ ꯇꯨꯝ ꯌꯥꯗꯕꯤꯗ ꯂꯩꯔꯦ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯐꯣꯟꯁꯦ ꯆꯠꯇ꯭ꯔꯦꯕꯀꯣ ꯆꯠꯇꯕꯗꯒꯤ ꯃꯥꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯆꯠꯂꯦ ꯍꯥꯏ ꯅꯨꯄꯤꯁꯤ ꯃꯥꯅ ꯑꯣꯐ ꯍꯥꯡꯖꯔꯛꯄꯖꯥꯠꯅꯤ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ ꯅꯪꯁꯦ ꯀꯩꯅꯣꯅꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯣꯠꯄꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯈꯠꯆꯕꯗꯣꯀꯣ ꯏꯅꯝꯃ ꯑꯩ ꯈꯪꯗꯗꯅ ꯇꯧꯔꯨꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩ ꯍꯌꯦꯡꯈꯣꯏ ꯇꯧꯖꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯃꯥ ꯅꯨꯄꯤ ꯊꯤꯔꯤ ꯈꯪꯗꯦ ꯍꯥꯏꯖꯔꯛꯑꯦ ꯍꯥꯏꯕꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯃꯥꯁꯦ ꯍꯣꯏꯅ ꯍꯥꯏꯔ ꯊꯝꯃꯒ ꯃꯥꯁꯤꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯃꯥꯡꯗꯒꯤ ꯃꯆꯤꯟꯁꯦ ꯊꯤꯔꯒ ꯂꯥꯛꯄ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯥꯅ ꯄꯥꯛ ꯂꯥꯎ ꯊꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯪꯗꯅ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏ ꯀꯩꯅꯣ ꯍꯥꯏ ꯅꯪꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧ ꯅꯪ ꯁꯤ ꯅꯨꯄꯤꯁꯦ ꯅꯃꯥꯟꯅꯕꯩ ꯅꯨꯄꯤꯅꯦꯗꯥꯏꯅꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯆꯤꯟ ꯊꯤꯕꯒꯤ ꯆꯥꯡꯁꯦ ꯑꯣꯏꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯡꯕꯒꯤ ꯆꯥꯡꯁꯦꯀꯣ ꯑꯁ ꯀꯤꯖꯩ ꯐꯣꯟꯁꯦ ꯇꯧꯔꯒꯅꯦ ꯃꯥꯅ ꯅꯪꯒꯤꯗ ꯀꯩꯅꯣꯗꯣ ꯐꯣꯟ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯝ ꯇꯧꯖꯔꯛꯁꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡꯗꯨꯅꯤ ꯃꯥꯗꯤ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯔꯒ ꯏꯌꯥ ꯀꯩꯅꯣ ꯃꯣꯏ ꯉꯥꯡꯅꯩꯁꯤꯕꯣꯅ ꯄꯥꯁꯨ ꯄꯥꯈꯠꯄꯤꯀꯣ ꯀꯩꯅꯣꯅꯦ ꯀꯥꯏꯅꯒ ꯊꯛꯀꯠꯂꯝꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯏꯆꯦꯁꯤꯅ ꯁꯥꯎꯗꯅ ꯅꯪ ꯅꯆꯤꯟ ꯑꯗꯨꯌꯥꯝ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅோ ꯍꯥꯏ ꯏꯆꯦꯁꯤꯅ ꯅꯆꯤꯟ ꯑꯗꯨꯌꯥꯝ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅோ ꯉꯁꯥꯏꯅ ꯑꯩꯅ ꯑꯉꯥꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯅꯤ ꯈꯣꯠꯂꯕꯅꯤꯅ ꯍꯥꯏꯔꯕꯖꯥꯠꯅꯤꯗ ꯑꯗꯨꯒ ꯁꯥꯎꯅꯔꯒ ꯉꯥꯡꯅꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯅꯒ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯦ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯋꯥꯔꯛꯀꯦ ꯈꯣꯠꯀꯦ ꯅꯣꯏ ꯁꯥꯎꯅꯅꯨ ꯀꯥꯏꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅꯤꯡꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯗꯒꯤꯗꯤ ꯏꯆꯦꯁꯤꯅ ꯌꯥꯔꯔꯣꯏ ꯑꯩ ꯃꯥꯁꯦ ꯌꯥꯔꯔꯣꯏꯅ ꯈꯪꯕꯗꯒꯤ ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯆꯠꯄꯁꯦ ꯃꯥꯁꯦ ꯇꯣꯛꯍꯜꯂꯦꯕꯀꯣ ꯇꯣꯛꯍꯜꯂꯒ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯒꯤ ꯌꯨꯝꯗ ꯂꯩꯔꯝꯅ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯁꯨꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯐꯪꯕ ꯊꯕꯛꯁꯦ ꯁꯨꯔꯒ ꯂꯩꯔꯦ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯌꯥꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏ ꯃꯥꯁꯦ ꯂꯥꯡꯐꯩ ꯆꯠꯂꯦꯕ ꯂꯥꯡꯐꯩ ꯆꯠꯂꯤꯕ ꯂꯝꯁꯤꯗ ꯃꯣꯏꯒꯗꯤ ꯈꯨꯟ ꯊꯪꯅꯕ ꯑꯗꯣ ꯑꯍꯤꯡ ꯂꯦꯛꯄ ꯆꯥꯔꯒ ꯍꯣꯜ ꯇꯧꯔꯒ ꯂꯩꯕ ꯂꯥꯡꯐꯩꯗꯨꯗꯀꯣ ꯑꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯒ ꯍꯥꯏꯕꯁꯦꯀꯣ ꯂꯥꯛꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯊꯥꯏꯅ ꯄꯥꯝꯖꯈꯤꯕ ꯊꯥꯏꯅ ꯅꯨꯡꯁꯤꯅꯈꯤꯕ ꯅꯨꯄꯥꯁꯤꯒꯤ ꯑꯦꯛꯁ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯌꯨꯝ ꯄꯥꯟꯕ ꯂꯝ ꯑꯣꯏꯔꯝꯕ ꯗꯁꯤꯗꯤ ꯃꯥꯗꯤ ꯃꯨꯠꯇꯨ ꯅꯨꯡꯉꯥꯏꯔꯤꯕ ꯑꯣꯏꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕ ꯍꯦꯟꯃꯟꯕꯒꯤ ꯁꯦꯟꯇꯔꯗ ꯂꯩꯌꯦꯕ ꯅꯨꯄꯤꯁꯤꯅ ꯃꯊꯟꯇ ꯂꯩꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯁꯤꯗ ꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯏ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯡꯐꯩ ꯂꯥꯛꯑꯦ ꯑꯃꯗꯨꯁꯨ ꯃꯋꯥꯗꯨꯅ ꯍꯥꯏꯗꯤ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯒ ꯃꯥꯅ ꯍꯥꯏꯗꯤ ꯏꯔꯥꯡ ꯇꯧꯅꯔꯒ ꯂꯩꯔꯕ ꯃꯣꯏꯗꯤ ꯂꯨꯗꯕ ꯂꯤꯆꯠ ꯆꯠꯅꯗꯅ ꯏꯔꯥꯡ ꯇꯧꯅꯗꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯏꯆꯦꯁꯤꯅꯗꯤ ꯁꯣꯝꯗ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯅ ꯈꯣꯠꯅ ꯂꯩꯕꯗꯣꯀꯣ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯂꯩꯔꯦ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯕꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯅ ꯐꯣꯟ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯗꯅ ꯇꯧꯕꯁꯤꯗ ꯏꯆꯦꯁꯤꯅ ꯈꯔꯗꯤ ꯁꯨꯝ ꯆꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯤꯡꯅꯕꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯃꯦꯁꯦꯁ ꯃꯇꯝꯗꯗꯤ ꯏꯁꯃꯥꯔꯠ ꯐꯣꯟꯁꯦ ꯄꯥꯏꯔꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯗꯤ ꯃꯦꯁꯦꯁ ꯀꯩꯀꯥꯁꯦ ꯂꯣꯏ ꯀꯛꯄ ꯋꯥꯆꯞꯁꯤꯗ ꯑꯃꯗꯤ ꯀꯛꯄ ꯅꯪꯍꯧꯗ꯭ꯔꯕꯖꯥꯠꯅꯤꯗ ꯅꯪꯍꯧꯗꯕꯁꯤꯗ ꯏꯆꯦꯁꯤꯅ ꯃꯦꯁꯦꯁꯁꯦ ꯊꯦꯡꯅꯔꯕꯀꯣ ꯃꯥꯅ ꯇꯥꯔꯕꯗꯤ ꯃꯥꯅ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯔꯕꯀꯣ ꯑꯗꯩ ꯐꯣꯟ ꯇꯧꯔꯒ ꯃꯁꯛ ꯈꯪꯉꯦ ꯍꯥꯏ ꯏꯆꯦꯅꯁꯨ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯏꯈꯪꯗ ꯈꯪꯅꯕ ꯑꯣꯏꯕꯗꯣꯀꯣ ꯊꯥꯏꯅ ꯑꯗꯨꯝ ꯃꯁꯛ ꯏꯈꯪꯗ ꯈꯪꯅꯈꯤꯕ ꯑꯣꯏꯕꯗꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯣꯠꯂꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯅꯪ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯣ ꯈꯣꯠꯇ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯗꯣꯀꯣ ꯅꯨꯄꯤꯁꯤꯅ ꯅꯪꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯏ ꯍꯥꯏ ꯈꯣꯠꯂꯤ ꯅꯨꯄꯥ ꯑꯇꯣꯞꯄ
ꯀꯣꯏꯅꯩ ꯍꯥꯏ ꯅꯪ ꯅꯨꯄꯥꯁꯤꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯈꯣꯠꯄꯤꯗ꯭ꯔꯥ ꯑꯩꯅ ꯉꯥꯡꯕ ꯏꯆꯦꯁꯤꯅ ꯁꯥꯎꯅꯤꯡꯕ ꯏꯆꯦꯁꯤꯅ ꯍꯥꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯅꯪ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯖꯔꯤꯕ ꯅꯁꯛꯇꯣ ꯅꯠꯆꯥꯒꯅꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯈꯥꯎ ꯑꯗꯨ ꯌꯥꯝ ꯂꯨꯗꯕ ꯂꯤꯆꯠ ꯁꯥꯗꯣ ꯆꯠꯀꯅꯨ ꯈꯣꯠꯀꯅꯨꯅ ꯉꯥꯡꯅꯔꯦꯀꯣ ꯏꯆꯦꯁꯤꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯤ ꯆꯩꯕ ꯌꯥꯕ ꯆꯩ ꯑꯗꯩ ꯏꯆꯦꯁꯤ ꯊꯋꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯃꯇꯝꯁꯦ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯄꯣꯛꯑꯦꯕꯀꯣ ꯑꯗꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯄꯥꯁꯤꯒꯤꯅ ꯃꯇꯣꯟ ꯊꯣꯛꯏꯁꯤꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯃꯇꯣꯟ ꯊꯣꯛꯏꯁꯤꯅ ꯅꯨꯄꯤꯁꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯥꯒ ꯑꯦꯛꯁꯇꯣ ꯃꯥꯒ ꯃꯋꯥ ꯁꯦꯟꯇꯔꯗ ꯂꯩꯈꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒ ꯊꯕꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯝꯒꯤ ꯊꯕꯛꯁꯤꯗꯁꯨ ꯑꯃꯨꯛ ꯁꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯤꯗ ꯃꯣꯏꯗꯤ ꯃꯔꯤꯗꯣ ꯐꯖꯅ ꯂꯩꯅꯔꯕ ꯖꯥꯠꯅꯦꯕꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯔꯛꯑꯀꯥꯟꯁꯤꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯄꯄꯥ ꯂꯥꯛꯑꯅꯤ ꯀꯥꯏꯅꯒ ꯍꯔꯥꯎꯖꯔꯒ ꯃꯄꯥꯁꯤꯅ ꯁꯨꯛꯍꯟ ꯍꯜꯂꯛꯇꯕ ꯃꯄꯥꯁꯤꯗꯤ ꯉꯁꯥꯏꯗꯤ ꯑꯩ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯗꯣ ꯀꯥꯏꯅꯒ ꯄꯥꯈꯪ ꯑꯃꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯁꯥꯁꯤꯅ ꯈꯜꯂꯤꯁꯤꯗꯤ ꯍꯥꯏꯗꯤ ꯄꯥꯛ ꯁꯥꯅꯤꯀꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯃꯥꯗꯤ ꯆꯪꯉꯛꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯗꯒꯤ ꯑꯉꯥꯡꯁꯤꯅ ꯇꯨꯝꯃꯒ ꯂꯩ ꯏꯆꯦꯁꯤꯅ ꯀꯞꯄꯦ ꯍꯥꯏ ꯏꯆꯦꯁꯤ ꯅꯪ ꯑꯉꯥꯡꯁꯤ ꯀꯩꯝ ꯈꯟꯗꯦ ꯑꯉꯥꯡꯁꯤꯅ ꯉꯁꯥꯏꯗꯩ ꯕꯕꯥ ꯂꯥꯛꯑꯅꯤꯅ ꯅꯨꯡꯉꯥꯏꯖꯅ ꯅꯪ ꯂꯥꯛꯑꯅꯤ ꯍꯔꯥꯎꯔꯅꯤ ꯇꯧꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯃꯥꯁꯦ ꯀꯞꯄꯦ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯇꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯒ ꯈꯠꯅ ꯇꯧꯕꯗ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯁꯨꯁꯥꯏꯠ ꯇꯧꯒꯦꯅꯕꯨ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯍꯦꯡ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯍꯦꯡ ꯇꯧꯕꯁꯤꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯪ ꯑꯩ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦꯅ ꯃꯥꯁꯦ ꯍꯦꯡ ꯇꯧꯋꯦ ꯍꯥꯏ ꯃꯆꯦ ꯑꯍꯟꯁꯤꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯥꯁꯦ ꯋꯥꯟꯊꯗꯅ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯀꯧꯈꯠꯅꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏ ꯑꯗ ꯑꯍꯜ ꯂꯃꯟꯁꯦ ꯂꯣꯏꯅ ꯀꯧꯈꯠꯅꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯁꯦ ꯅꯆꯥꯅꯨꯄꯤꯁꯦ ꯁꯤꯗ ꯊꯝꯕ ꯉꯝꯃꯔꯣꯏ ꯁꯤꯅꯦꯕꯀோ ꯑꯗꯒꯤ ꯏꯆꯦꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯒꯤ ꯏꯆꯦꯁꯤꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯤ ꯌꯧꯅ ꯇꯧꯔꯝꯃꯤꯁꯦ ꯅꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯄꯥꯁꯤꯅ ꯈꯔ ꯑꯗꯨꯝ ꯑꯣꯠꯄꯒꯤꯅꯦ ꯅꯨꯄꯥꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯏꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯈꯪꯉꯕ꯭ꯔꯥ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯟꯁꯤꯁꯦ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯔꯒꯦ ꯈꯜꯂ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯃꯃꯥ ꯑꯩꯉꯣꯟꯗ ꯇꯝꯃꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯏꯆꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯥꯡꯕ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯈꯪꯉꯨ ꯈꯣꯠꯂꯨꯅ ꯍꯥꯏꯅꯕꯗꯒꯤ ꯃꯣꯏꯁꯦ ꯂꯩꯅꯔꯦ ꯑꯗꯨꯒ ꯂꯩꯅꯔꯒ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯦꯀꯣ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯐꯖꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟꯁꯦ ꯇꯥꯔꯗꯣꯏ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯤꯗꯤ ꯍꯥꯃꯨ ꯍꯦꯛꯇ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯅꯨꯄꯤ ꯈꯔ ꯀꯣꯏꯔꯝ ꯑꯗꯩ ꯑꯃ ꯍꯦꯛ ꯍꯥꯏꯔꯝ ꯑꯦꯐ.ꯕꯤꯗ ꯑꯃꯨꯛ ꯈꯔ ꯊꯦꯡꯅꯔꯝ ꯏꯆꯦꯁꯤꯅ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯈꯣꯠꯂꯕꯅꯤꯅ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯑꯦꯐ.ꯕꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯈꯪꯅꯩꯌꯦꯕꯀꯣ ꯅꯨꯄꯤꯁꯦ ꯈꯪꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯐꯥꯎꯕꯤ ꯁꯤꯁꯨ ꯌꯥꯝ ꯇꯧꯉꯝꯕꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯈꯪꯅꯔꯒ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯁꯤꯁꯨ ꯏꯆꯦꯅ ꯈꯪꯉꯛꯑꯦꯀꯣ ꯏꯆꯦꯅ ꯈꯪꯉꯛꯄꯗꯒꯤ ꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯃꯥꯁꯦ ꯁꯨꯝ ꯃꯟꯊꯥ ꯁꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯈꯪꯅꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣꯀꯣ ꯑꯗꯩ ꯏꯆꯦꯁꯤꯅ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣꯅ ꯈꯟꯕꯁꯤꯗ ꯃꯥꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯊꯤꯒꯠꯂꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯥꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯝꯕꯔꯁꯦ ꯊꯥ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯊꯥ ꯑꯃꯃꯨꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯤꯒꯠꯂ ꯅꯝꯕꯔ 4ꯈꯛ ꯐꯪꯉꯦ ꯍꯥꯏ ꯑꯗꯒꯤ ꯃꯥꯒ ꯇꯣꯏꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯍꯪꯕ ꯃꯇꯝꯁꯤꯗ ꯇꯧꯔꯒꯅꯦ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯁꯤꯝ ꯑꯅꯤꯁꯤꯅ ꯑꯦꯐ.ꯕꯤꯗ ꯈꯪꯅꯕ ꯃꯧ ꯍꯜꯂꯛꯄꯤꯁꯦ ꯁꯤꯁꯤꯒꯤ ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯤꯃꯥꯅ ꯂꯣꯏꯅ ꯍꯥꯏꯔꯦꯗꯅꯀꯣ ꯅꯨꯡꯁꯤꯅꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯍꯥꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯈꯠꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯊꯤꯒꯠꯄꯁꯦ ꯏꯆꯦꯁꯤꯅ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯅꯣꯡꯃ ꯆꯣꯞꯄ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯗ ꯆꯣꯞꯄ ꯍꯥꯏꯗꯤ ꯏꯆꯦꯁꯤꯅ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯗꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯐꯣꯟꯁꯦ ꯇꯧꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯆꯦꯒꯤ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯧ ꯍꯜꯂꯛꯄꯤꯁꯦꯀꯣ ꯑꯦꯐ.ꯕꯤꯗ ꯈꯪꯅꯕꯁꯦ ꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯏꯆꯦꯁꯤꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯇꯝꯕꯖꯥꯠꯅꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯝꯕꯔ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯑꯣꯏꯔꯦꯗꯅ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯑꯣꯏꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨ ꯃꯣꯏꯗꯤ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯈꯨꯝꯒꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯏꯆꯦꯁꯤꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯑꯕꯀꯣ ꯑꯗꯨꯒ
yam thina usitana hairi haiba ichesida nang kanano na ichena ai mi ma hange tawbani hai sise ai nupagi number ni ai nupana phone se paibani ado nangna karigino nangna nupagi number sida nupa khudingi phone number thiraga tawba nupira nang ha kainaga yang usit thawoidana chairakwa je ichese aina toisibu henmala jala ima kainaga ma masa mathanda mara season jabado ichena natte hida ma hangke tawbani saunu khonu hairaga ichese thamjagi haiba ko sigi mamang sita ko adugi matungda neba ichese na number se dum thigali se tha ma changna ani number mari phangbada hojigi nupi se oramedana sidagi ichese na sauning dana nupi sida chai dana ngang dana taw matam sida nupi sina yam usittana haitare yamna phajadaba wahai wata se hairakpa ta nangdi nangi nupana pambidre hai tasengna nangdi ai phajade ko wahai je kitang phajade doisu ai haijarake mayam khangnaba da yumnoibani di yumban mari thamdaba yam thina kuiri hai nang nupana se sukpam pamdre hai habisda isegi wakhaje prak down chakreba hoi chummi mari lainadaba kuire ma gaiga aidi ai icha singjiga ichagi wakhalda ichagi asada ai hingjabaneba adubu yumburembi ni aise yumburembi amabu kaishu laitaba nupi amada ai ipuroiba mangna asimak haiba ko ha mase mamittagi mapis oro tai haiba ko mase toke matik thawai se sokraba o aise nangonda ni mamalje kaishu laitana khalla bore da ko hona isegi punsi isegi asase toke matik kai ya mana nupasi da hai nang sumai na hai ko pra nupasi se do machin thi bagi ma sani na ko sagi wang se dum to ba ai du to di ko ai sung hai de ke do bai hai do no kho to no kai na ga to ba ichi sin na ma sam phuning ga ba ha tok ning bagi chang do yob do miyoi ba na ne ta sing na ichi na hai mapura ba amana magi nupi to khupa na khunam na se thara nang lam heli ko hai phura ga ngang le ga lam hen ga no khangbra aini hingi se nangi damak tani icha singi damak tani harga adune hena pame madi sungpu phudana tawraba huralaba potu dai hurande adagi tawraba thabak to tawde re yet pasi ise gi asaubi oi ise na ma se phune abako phubadi ngamda ni ise sina ne ma se chaina khangma ngamda na ma se saubi hemada magi machin ba sida makhochin ma thanta da ben manta na bak thajin jai haba maya yamak se bo crack chali chesina haibada aise midagi pi ta bani se gi wari se targa ani makhazai ga se mama thanda thada adi asaw bagi maina ani mathaba kai se da phujan jadna adi kinna butana bak thajan jabagi phungkat ki bagi ko pen killer ga char ga khang gi habi chis mapura basina adoki matik min namba to oki matik thawi da bhai batar sumaina tawgi hai ma se cha ka cha su sung cha dreba anagi cha ka cha da bi de phamung se taraga dum leire hai ma se haili aduki matik waba aduki matik nungai tabadu ko de angang sing sigi ko lai takpi yo khopi yo exam matam ni exam gi kitang thawayang na batak na ba kain hai basta ma pai nakta lai takpi yo sangi se angang sing de law thala thabirak pa mani nga sai gi nupi do wari sanana ba ali nupi du gi wakhan da raga ma da irang ama da ko tasing na dumaina dum lai bedegi angang sing si yam na kaina tawjaba sidagi iche se yam sawi masa se yam na nagi hai iche se ana ba chaina je masing dum khang da na leire ani no nongma ko yam sauning gi ba hai ta iche sina to ke matik sauning gi ba saunang gi ba nimisida goibani se khara khatna bai ta yam thi na khana ga sarga chakra mai pa thoga chakra ba ko thoga chakra suhan halaktre ko halak tabadagi iche sina ma se thi ba chale haibo krai da nang phone to nang leise karai da no ani mai ni pasina khangde ai lai se karai da noi khangdi mata sina ma ju ngausat naraga adum chat khaba jani ta ko de chapa mata isesina kai lege harga mana chali am lapa me ha ko mafam je lapa je isesina kai masa se lawre ga isesina tong enu pa se du mana hai ibani se kashu kaina ba yaroi lapna ba yaroi ai khoi ni hingi ba punsi se icha gi damakta ni nang ai gi punsi di loirabani icha gi damakta ni icha si gam da di pun hingmina si bana ichi se na mami tai ma pita na magi ma pura bas aroi boina hai ko ada mai nu pasi su kogi kappe hai wari se
masu nungaitaba janidako sa oirabasu nungaitaba jani ada mana kappe haye aduki matik su nungaitaba lik thodok mayam ama thokre natra iche sigi thamoi kaiba adagi yengo nupa amana tawbiribasi iche da hemandraba iche na koino ngalamdai dagi phi se sadoini khongbra phi se adi mi mayam mamang dasu yum ama palabaina sel thum watpa yaba natabani ko ahingi nongalamdai pung 3 makhai mari sidane mase phi se sadaba mana wana sajariba phi adagi imung koinaba imung loishanaba loina honari marak sida magi mapuroibasina nupi angang sida nupi se ama natraga ama nupi se koinaba honaba sida iche su nungaitaba ha ko sigi marak sida hoina wari se kitang chitharame ha ay amu hangkachar ke jike ngasai nupi ebida khangnaba se ko iche siga khatnaba kanda ko smaina ga hai nupi sina nang nai ngona duman hekta hai be yabro matana bi yabro case toksala jungami kaina ga hekta hai bi hai tare ne yam tongam bi hai tare ne mogi wakhal dana khoinu pas dagi case toksala ga hausikan ijadabi siam longnai dana ko te ijadabi khalo lawraga nungai thoke habagi wakhalda haurakanu aingonda ijadabi lokthokpa ngammi haibagi moong da iche sida ulakhi haiba ko ande iche sina su saudana kari nangna naram chatto ludraga adumaina hekta ngang ba yabra khotpa yabra ina ham tina khanang kya iche sina so nang aise kanano na masak munna khangjalo nang ngammi ba dudagi hen aina chama ngammi nupi already nupi oina layu sagali chat kanona aduki matik ngangi hai iche na adubu moigum bi nupi sina gyan se koki tararoina tadradi upai lete natra adu iche na hai se hoi hojikidi magi mapurubaga maga se laiminariba ko do ma tawraroi di haire ado ai amwar hek laisari ngai dagi aina chelaktri ngai dagi aina mabu senajarakpa nungsirakpa thajarakpa aisu mana haibadagi adum thajari iche siju masak yam phajai ko tasena ai masak se ujare masak aduki matik phajai ma se ado aigolo su nupa apha adum haire haiba ko hairam gani mai ado masak mato su kishu wate do ai nusirubagi aina thajarubane ba adubu phattaba ma se semtoga phagadra nusiba posak sidi phatlamdrasu semtokningi dana afaba posak amadi oheningi dana ado ijesina magi mapuroiba se nongmadi pharakani khanane afaba posak to oheningbagi ngasi phawa semaga leijari haiba yang wana hotnajabane ado magi mapuroiba sina di khangbi de haiba khangsu khangbi de duga afaba maikairomda afaba lambiromda chatke haibase kogi sukhan khandabagi maong sida tawe da iche na hai hojikti adum laiminari sumaina ado mamang da su hauja sumaina mu laiminare amu koirami ado aigi tunggi punsi se kamaina lakadabano ai icha ani sigi khalaga ai ahing tumba sungya yade ahing je ai mittagi pi kang de mana sumai tawraga nupi pusale khalo tasena nupi se pusale khalo kamaina mu laiminaba adagi karaida mu leiba aina icha singjiga ai khaina ba haiba mingtho se ai suk pam deba ichaga adagi mama mapa ga haitarene icha singa khaina bas ai aduki matik pamde tasengna aina khainaraga leigiba matamda ai bunga haki haidi ithaki irangi ngauge langge haiba nupadi masing khangdana changakani ko ichena hairise yam chumba wafamni ngagi langbagi ithaki irangi haidi ngagi loinabagi changake haibadi masing khangoi adubu aigidamakta punsigi oina lepige aina warasu turasu aigidamakta amadi lepige haiba misakto adudi leiroi ayum pange haina khande ai ngauge langge haina khande aisu phattaba thabaksida tawge haidi dum tawba yai sini chen haise si chen haise yam chumba wafamne buko ado aina ichagi damakta asuk wana khangarga ai ipurebasna asuk yam nang gyan ta drisi karigino ai waba yaba ware aduki matik ware ai mayam mangda uthoktabagi wani mayam mangda momo nokpagi wani ai dongna waba se taibang sida ani suna leiramgadra kainaga iche sinasu khanjai hayebuko haibadi mase awaba masingse aduki matik hena warabi iche ni haitare tungki lambi suma khangmangamde magi mapurebagi lijatse ko ado ngasi gi wari sidi swai sida loishinjari ado narrator ge maikai degi ai haijaning mudi ko sikuma mi se yam tawbigano tasengna hoi ai nupadu number 1 dagi nupadu center da laire ko ai isa yawba yai yawdaba yai ai punsigi free ama lawgadaba
ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕ ꯌꯥꯏ, ꯑꯗꯒꯤ ꯈꯥꯏꯅꯔꯛꯄ ꯌꯥꯏ, ꯑꯩꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯗ ꯏꯁꯥ ꯏꯇꯣꯝꯇ ꯂꯦꯞꯆꯒꯗꯕ, ꯑꯗ ꯃꯤꯒꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯑꯗꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯕꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯃ ꯄꯥꯏꯌꯦꯅ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛꯀꯤ ꯏꯔꯥꯡꯗ ꯃꯤꯉꯣꯟꯗ ꯍꯧꯔꯤꯁꯦ ꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯣꯏꯗꯣ ꯁꯥꯅꯦꯕ, ꯈꯪꯕ꯭ꯔꯥ? ꯅꯣꯏꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩꯌꯦꯕ, ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯨꯝꯅꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏꯒꯨꯝꯕ ꯃꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗꯅ ꯅꯣꯏꯅ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯑꯦ, ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯒꯦ, ꯋꯥꯍꯩꯁꯤꯗꯤ ꯈꯔ ꯐꯖꯗ꯭ꯔꯦꯀꯣ, ꯑꯩ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯦꯕꯀꯣ, ꯋꯥꯍꯩꯁꯤꯗꯤ ꯐꯖꯗ꯭ꯔꯦ꯫ ꯅꯣꯏ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯑꯦ, ꯐꯔꯦ, ꯅꯣꯏ ꯅꯌꯨꯝ ꯄꯥꯟꯊꯣꯛꯑꯦ, ꯅꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯦꯟ ꯋꯥꯠꯄ꯭ꯔꯣ? ꯁꯦꯟꯕꯨ ꯇꯥꯟꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯐꯪꯉꯤꯅ, ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯕ, ꯍꯨꯃꯥꯡ ꯃꯟꯅ ꯁꯨꯕꯗ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯐꯪꯉꯦꯕ꯫ ꯑꯗꯣ ꯅꯣꯏꯅ ꯁꯨꯡꯋꯥ ꯋꯥꯅꯤꯡꯗꯅ ꯇꯁꯦꯡꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯔꯪ ꯃꯔꯪꯗ ꯉꯥꯎꯃꯤꯟꯅꯔꯨꯔꯒ ꯑꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯄꯩꯁꯥ ꯑꯣꯏꯅ ꯍꯦꯛ ꯎꯕ, ꯑꯗꯨꯃꯥꯏꯅ ꯍꯤꯡꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏ ꯁꯤꯖꯒꯣꯕ, ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯌꯥꯝ ꯈꯨꯏ ꯍꯥꯏꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯏ ꯂꯣꯏ ꯈꯨꯏꯕ ꯅꯣꯏꯒꯨꯝꯕ ꯊꯣꯛꯂꯛꯄꯅ, ꯑꯩ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯨꯄꯥꯁꯤꯡꯁꯨ ꯑꯣꯏꯔꯣ, ꯅꯨꯄꯤꯁꯤꯡꯁꯨ ꯑꯣꯏꯔꯣ, ꯚꯥꯞ ꯈꯔ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏꯕꯨ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯀꯣ꯫ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ, ꯂꯝꯗ ꯍꯦꯜꯂꯨ ꯅꯣꯏ, ꯋꯥꯔꯛꯀꯦ ꯍꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ꯫ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ, ꯁꯛꯃꯥꯏ ꯁꯨꯝ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯅꯣꯏꯕꯨ ꯌꯦꯡꯕꯤꯕꯅꯤ, ꯅꯠꯇ꯭ꯔꯥ? ꯂꯥꯟꯗ ꯂꯥꯜꯂꯛꯑꯗꯤ ꯑꯗꯨꯝ ꯆꯩꯔꯥꯛ ꯐꯪꯕ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯅꯊꯧꯅꯤ, ꯅꯣꯏꯅ ꯇꯧꯖꯕꯅ ꯅꯣꯏꯅ ꯐꯪꯕꯅꯤ, ꯑꯩ ꯁꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ